Ahanbamagtada mayambu taram noksari loinana channel asina ngasi thagachagadoriba video asi mamang de koina thagatuna lakpa aduguma video ama ngasi ju lokhachage tawjabani madudi channel asina tha khuding koina akhoi tha dagi afafata kya ama sum thagatuna lakchai ko aduga mari leinana handakche Fairen tha yorkadore Fairen tha yorkadorobani na Fairen tha yoina su khara mangjong na kari leibage afaba phattaba thaban obi numit obi kari leibage habadu mayamda khangan jage hadna video se semjabani ngasi thagachagador video sa masi athukimatik adum kana bo ogani kari gino haba matamda hariba tha sida Fairen tha sida akoina afafata akoige deva karma mayam leidन ko aduda tawbu yaba yadaba numit khandokpa matam dai tare masi khangdaba yadaba adugumba mu oidana masi lokochabani loinana akoigi ichinaw kaya ama hai tare ko igone message kaya ama thabire madudi hariba Fairen tha sida afabo numi amta pibiyona madu kari gina ba matam da akoigi kanagumba angang unagadoba adugumba laiba tare CS tawga angang unagadoba singdo adugumba dudi akoina isana numit afabo masum lepa yaidana aduna numitse thaban Fairen tha goina karamba phagadagi kan sum hangbirukpa mayam yawi ko message thabireba aduna maram origa kitang mangjona masigi video se thagatpuna pharani khalaga video se thagacharakpani video se mieng tamina se haidana haijeri ihan hanbada akhoi Fairen tha gi oina afafata ama masum pidrikan da habitare Fairen tha gi kunga taruni pan se masi sarang lesang themgi apopo khoirba numine habisima mayam Khangminase aduga loinana Fairen tha gi oina saika ba numit se ningthokaba lebapoppa yumjagesa numit ahum se ogedabani thangnana laibani ningthokaba lebapoppa yumjagesa hariba saika ba numit se adukmati afabo numini madudi hariba numit sida akhoina thaba ma hobu yai natragana akhoi pot ama laiba haitare pot achoba ma gari em oibi ai natraga yum sanga oibi ai dukan sanga oibi ai haitare sigum ke ase saika ba numit se dum khanbe ai aduga mayam sum hangbiruk haitare akhoi gi angang unabi khopai matang sum hangnar idana afabo numit se masi saika ba numit se lobu yai ba saika ba numit se ningthauka ba lepokpa himjage sa oibane aduda hariba numit ahum sige marakta amuk akhoi tanaba numit se lebapoppa numit tabani ahum habidi marakta laigre ko habidi saika ba je Monday Tuesday Wednesday laibisida tanaba sina Tuesday oithokhreba ado Tuesday se akhoi karigumba tangai fadra tawdaba yadaba thaba haitare adugumba lairigadi saika ba numit taban maramna kashu thoina kaibidi leitheba adu kanagumba amana akhoi angang unagado khokadaba lairigadi haribuse tanaba numit se lai hanade khangjaraba oitare semdokpa yagadaba oitadi Monday ga Wednesday ga sidoina lobuyoba habidi saika ba maraktage afabo numit khanba matada ado tanabase hayang sojik thamjagre Tuesday numit tabane tanabase maruina thawai panba jiba changthok chaksinda phatte haidana ma haibane ado saika ba gadi nanjane ado tanabagi phattaba singche saika ba numit taragadi ko e haiba amusu lai haitare ado ma smai thamjage ado mathangi sina mangmai chakpa se masi yamna luba thabani ko masigi thaban se atkimatik luba haiba tare masigi thaban sida kanaguma anga unaragasu anga ado akhoi marai torai senba ko adigi laibak thidana laitam khotaba adugumba ke amsu obiaba adigi nahunnaring torgana akhoi gani afabo oida bai tare hayamba phatta oina logneba hariba mangmai chakpa thaban sida akhoi laikta sum thengna jabani maduda kariguma long khongdong ma torgana akhoi gani mari chetabugumba adugumba kaina bo yaba natraga lukha pa khata abugumba dumain obi ai kana sumain hairameba aduna mangmai chakpuna mesimade akhoi yamna luna adum lawbu yai haba tare adu kanagumba anga unage kain khanbusingdo adusu hariba mangmai chakpa thabani mahakide numit natiko thaban sahi ko dingena thaban se sum chatcha doini thaban se dum lai doini aduna miti ohom nai kanam tare sahi go ina sum awon ba lakpa maramna aduna hadaki Fairen tha goina akhoi gi mangmoi chakpa thaban se marini panbaga taraga mapani panba thaban ani soibani mangmoi chakpa thabani ado hariba thaban sida kanagumba angang unagadaba haitare akhoi CS tawga angang unagadaba khokadaba leiragadi marini pambaga taraga mapani panba se masimadi tawbiru nu haidana smai thamjake wafam amana akhoi gi angang unaba habise akhoi gi sumnagi normal da akhoi angang unaba mayam sulairi ko adugi oinadi masagi maki mapoki oina angang dugi haitare tamamma haitare adugi matungina kari numitu erkenu oiro e habise haiba ngamdeba
aduga khoi CS tawga tawke haidana leijabasingdo adugidi numije khanba yabigi chance amadi phangjeidana adumaina hariba sigi sisum hangnarakpadi masi masum mayam sum ayam sum toine panjabani aduga haijaning bamana khoigi CS tawbodi normal tawna di hena di phadoini haitare angang madigu ergasu angang digu ergasu leidana sum leidana aphabu gi dabai tare adu yari makhaidi normal da tawna base masum som doina satpan su hena phagadran de khalle adu sina wafam ma to an thamjagra ga haitare ko makha tarak poina Fairen Thagi oina khoigi chahi daba amasung chelhai daba lokhachage chahi daba se mawangi matamda chanarame habigi sum thengna baduni hana video se tha khuding semjar pasida masima dum hapaga laksaba se Fairen Thagi oina chahi daba sinjak se khoigi phaija amasung gempat ani ji pirame aduga chelhai daba dana sanare hariba lay se pirame ba mamangi matamda chanar masingni ado hojik matamda budi kya kana chanadre abidi chahi da se hojik matamda kasu ngang sanade ba hojik ngang ne re side khoi gi hakchang noi khalakta ba hakchang narakta ba khoi chini gumba sigumba sina tonga ba mane aduga mamangi matamda ipai posing haiba tare hairi ba thaban sing natraga hairi ba tha sing asida akhoi sisi chaba yadi ko adana ka aga thamame badugi folsu dum pirame habidi mamangi ipai posing tawbirame sia basigi folsu dum pirame ba hadaki oina Fairen Thagi oina phaijaga yempat ka chaba yade aduga laida sanare se senbi yade habane ba ado ani se kariguma tawruraba charuraba natraga laisi chiluraba oitargadi ahorai thongba haidana siga laina se masi pokal le haidana sumaina phungdome ba masi kaya muk chummi amasung la le habidudi aisu haiba ngamde adubu sumaina sum akhoigi larik ta sum yawraga lermudo mayam sum video se sembiro sigi matang hapiro chahi da base leida bu hapiro haibugi video sida sum hapsan jarapun haitare tha mi goina akhoina khangdaba yadaba tangai fadana haitare adugum khara sum lokhutchabani aduga akhoigi Fairen Tha sida akhoigi thasi maikai se maruina akhoigi chathopu matanda yarekna ba hariba maikai adumda chatpa phatte haidana hairambani aduna thasi maikai se musu lokhutchabani masi hojike matamda akhoigi tawnariba lan haibtar ko lan sida yamna akhoi khangjin ba yaba haibitare adugumba ama karigumba hariba somna sap sida phatta boi targadi ai chekhinda laitin khoiramdana laintho khoiramdana khotana laidana choidana ba haitare adumaina tawbo amagi tanja ama phangna ba haibitare adunani thasi mai kaisi hariba Fairen Thagi oina nungchup mai kaija masi thasi mai kaini haidana sumaina pibiram haibitare masini akhoi Fairen Thagi oina maru oina hoina khangda yada ba haibitare adugum khara lokhacharga mayana khudol tamjabani aduga maru oina aihana mamangda su panjagre akhoi aingonda pau phobir pa isina kaya ama haibitare habidi Fairen Tha si oina afobon mi kita pibiyo angang unaba khopada numit ama sum khanjage tawjabani kan haibirap mayamdo maduda aihangna pijariba makoida numit thaban piba matamda maruina mangmai chakpigi thabanje masimadi yahondre habidi Fairen Thagi oina marini pan ba masung taragma pani pambaje masi yahondaba aduga hariba sidagi akhoina kai hani tanaba numit silaba pupu numine ado tangai fadaba karigumba ma tawbugi thabo amagi habitare hana digi matam lep sangi boy taragadi chaikabana mitaba maramna hariba leba popasi kasubudi kaideba adu akhoina semdokpu yaboy taragadi leba popasi masu kathat piraga Monday amasung Wednesday je Fairen Thagi oina khwaidigi fabunu mini haidana sumaina thamjage haidana haijari ngasi gi oina di video se matang swai dolu sinjage yembiribo khwai punu mupu channel asina thagat pa phungdok sari kanglai pai mana yai fare